Uyen si so hapselle antong ukai sai mai to da amta mangan ba ya ponde sidi yam agul leiba injang ni na ikili takai birasi leiriba mai sina dum yarani kangna maroi me apse pulap mix social lage aduga sai sal mana si so hapselle medium flame da thamge adu ngasi mathen me am sida leire Kurumzari nungsiraba ai marup mayam nungai biribra nong kharaga surakpadayra kaino Chandigarh su Manipurda phangba injang jingsi kharaga dum yaure kolamni gumba sepot karot marang kaina phange aduga numit kharani mamangda khoi Manipuri injang phangba dukan dudagi home delivery yane na pot singse yumda thinbirakhibani sidagi phangba polam khara Manipurdagi lakpa pot kharaga pullaga ngasi mathel sidi haksang yam phaba mathel oiduine kai kaino dudi injang semna dum haijarage Ahanba mathen kumsi su ahanba oina Namra Eromba leire hawai manganga yongsak ariba se ngarang dagi tingthoga thamgrabani murukti atikbaga angangbaga yanaraga dum hapani Namra se ai semage sumaina asangba mari sidi dum thiaga yani ko khara ariba sina sumaina pana amu kaktat pirase sangtak na yam nawbani amta mangan ba ya ponde sidi yam maru oiba agul leiba injang ni na phana bu yami aidi ya maroi dran khangbane do dum semdo ga di phana ya mai sumain tawdana loisale iromba da hapkada maroi sing sida leire injang gi di mana masing mayam se mayan hekta Ngouthong oina hapsare khamen sinba ani khaksiga hawai trak yongsak hawai yerum manbi bori su yaure aduga dukan phamba tangkhul inaw nupiduna masida urise singda phangba uyeni haibirai se nungdangda aina isingda tingsela thamme nongala kan yam chawthore so hegen kanda khoi sumnagi uyendu dagi chawba yam heli masi amta sadri ai so ahanbani horen thonga kamai tawge do ai dum haizarage moro tekpasing se tangkai ta thoe aduga maroi umoro phatigom maroi mara sing yaingang manaw sida loin leire sisu loin semdo ahum suba mathen sidi Kolamni Kanghou ama yaure mangan atingba sine moro tekpa hapaga isam samna ngawdabni Kolamni sidi sangtak soige sumaina soige yamba manbe wani horen ngawragadi kem yahoroi mana sisu adum hapada yam hawe mangan ga ngawbasin singju saba su hawi ko masa sumai tawdana porap yam kuptra su soire duga loisale aduga roiba mathen sina koli hawai gajar thabi gi champut ama yaure adudi meyam injang napi sem loirabani na manungda sangaga amuk thong thangnaba sem sarurase Namra Eromba se thangalage huji singkara hapag glass amagi sangda lore morok se asangba khara angangba khara mayan lore mangal se hapsalage asida Namra su hape yungsak se last budi hapa yaraba chani adum hapsan grage ngasi gidi pulap adum monjarasanu ngari se khara namalle khara yam lore makhum kumjanse aduga ahum lakang kamalaba matungda ingda hale aduga kompa amada mu haido thame horen loirakpada irolage hojik makti lon giroige hojik Ngouthong se thongnaba thorang tawjarage gas thagale thau hojik hairage asadaw ngobna khara mahau leirani aduna asadaw oina lore thau sarae mathang ngaurage aduna tezbat mana masama thadare jira mapum tangkhai ma hape hojik maroi napakpi amuk ngaurage gas se kitang leithage aduna madi prek pokharakani ba sina maroi mara sing maru marang se mathang thaksalorage jira makup tangkhai ma Hadigom makup chamas macha tangkhai ma mari powder ni na kasala ani ba aduna mathang thada horage morok se si hanai thadage si mathang tarakpada khamen sin ba se hapsalorase ali si makhum kumjange aduga minute manga gumba ngaktang ngawrage hauji amuk yengage minute manga di phajilae yang anauba se ai hujik tha urage siam phajani sidi khuttaga suradi kuina kokte ba do sum pamjawagi pot leba sapal su yang anauba se uradi ai hekta leire yaringai anauba in sidina yi singi type ta dum thamme si yarani
हाप याब खर से मथंग मथंग हापौरगे उयेन सिसु हापचल्ले अदुगा सिगे हवाई मरुम से सिसु हापे अलुगा मुंदो मानजरन nga maset se ina tektat le ko ya mahau le sigi smoke fish mai khudar lo ko se yam oina me mahau ma hita le haribo maset ahum ma ga hapsere ntong okai gi mukum jalabe hauji minute manga mu pharabani na mu yengasi khamin simba se kara munjalle mai hapsala se mai sidi aina lumbu salaga thamme aing ba hek hapsala di ngau gi ba alu ka kai ga do hek kanjala kane ba yam di haparo ye mahi se yam lang na thong da banate si somna kana saugalengi sida kangu no ba sem sarage duna somna kana mo pore se thau hai rasi refined oil ngau ge sagala la sing ha yam kan sa drasu yarani jira makum tangkhai ma hausi ilo thadarage sanam thadare sing aduga muro te ko su ngorage marum marang hapsan ni da ngakang ngorasi mathang hapsalage mangan se hapsale ani mak se mul min hauna ba manasi su hapsale yamba mandu ani ngakang le raga se loi takhali manin sida ngakang oman gi ge otri ngai mamang da sisu minute manga mu horoni na yamba so timula abani hwai dak si thaksalo rage siri munni aduka bori se su hapsan ba yare yung sak maru akang ba sing se tangkai ka asim su hapsan le sana ba yenga ga thum si su thau rage khara su munjin ba thuna ba murok ti atek pa du dang ne thak tu se ngakang ok horen manam sina ba u morok maset amani ga thakan ji makum se ngakang kumjan ge mai si medium da thamme aduga minute ahum mari amga ngawra tongbirasi husi ngakti oire adu hangdoga yengasi masi minute manga umti phage alu si yengsi munbrana nammaga yeng kai ko se munde mapon jana tare hai ba takhai ba loi takti takhai roige sumai na makum adum thamadam ne bori sisu pok tho e sidai henjan gadi loi kairen Sendrang ni sida ko mo mache ani kata suijan ge sidi manam lo no bro ani manam da aksangan ge aduka phadi bom sa hapsala gadi sai sida loisale kai ot khai ge Ngouthong si loijare sai mtang sida muthat lage asomna kan gi kanghou do mu yeng se hojik si yeng ma ki manum da yaram ba ising gai do bole e ot pa yare ni sai da yam ta ot tri ban ji makum kupta bida lo ngau pa yare ising sing si loin kangjala kanda marum marang ki kem thang na ma to na ngau bi se mushroom sing se kangjala lage ji minute manga ta roti subre marum marang di am ta thak ki ko aduna thara thaksala roge samas masa ama jira khatani aina thak tu se mayam si manase kolamni haibra natraga kolambi haibra khoirom dadi masi kolamni har khangnei si matang sida jayna ba khara leire aduna comment section da khara ibiramo adom gilamda kari maming harga khangna ge sibu mundi munjala e ayamba saruk se thum su thaksan ba yare thum kara thaksale mangan si so dum mula abani hoji phadi gom se thaksalaga minute amani ngauraga dum yare phadi gom thaksale minute ani gomba mai da thamge sinyam usan nagina ba kanghou se swai de loisalle inti gas se muthat lage iromba sinjang thong loiraga phasana irin jana lo lage na aroi bado ina thamme thum sana ba yenga khara lawe sidi ta khai ba sina kal kupna takpa ngamme nungai hai tare masi sina phasana kupna ta khai birasi yarani ngari sisu yauna takhai jere ngari si hapaki loi hapsalage phasana takhai re si yarani morok se metlabani na si ngaktang thamge hauji mangan ga lamra ga se pobli glass maning na kita takhai ge sina nungai he yam kanna toi na batak pai wanate khara pobi takhai bi wani deki lamra sidi
कंतक नंगाइद्रबो याबने दो हाइफेटंगदी नमहौरगे गिलास याउरिसिदा होरेन मोरोक मेसलकानसिदा मनुंग सुक्काब कबक संगनबा मनम सिंगसी लमरागी मागी मसागी नम नुंसीबा अमखक अदुम लेजै सिसिने अखोइना ngaujरिसे मणिपुर की इंसांग इरमदमदगी लाक्वाइसिनदी हेलिदो मयामगी इंसांग नापीदगी से यारनी कले हुजिक मोरोक अमु हप्सरगे मसागी खुदना काबक काबक मैसलगे फसना नमनब लमरा इरोंबगिदी महीगदी हापरोइदबनी सिदा खरगा लेरिबा महीसिना अदुम यारनी कंगना सी यारनी को अदुगा मोरोक कैसे खनगतखरगे सी लोइरे मोरोक सी सातक तोरगा ngari ga sin namtak torga yam hawdor jani sidi si marui me apse pulap sumaina mix tau salaga hita sai salage mayam lamra iromba su loide insang thong su loide aduna plate amuk semgat sarage ngasi mathin myam sida leire namra eromba sida samput sina uyen hawai thrak nga yaibaga adagi mayan bori ga yauraga punna ngouthong adudi myam ai insang mau tangzarage aina khwaidagi chaningba insang ama yaure hairake ko kumsi gi lamra eromba si ekta tangzarage yare ko haure sidi thum morok ngari loi namme yam haure mathang da saning ba amaga leire si uyen sa uba amna ingoda kaura leire ngasai de masi ai jak sida leire sidi yam hawe pak na saba ngam mathen su natte mayam ngasi di matang sida loisinjirage channel bo ahan ba yengbiribe singna support bibiba oina subscribe to ba kawbiranu aduga nusirba agi marup mayam na mathel singse hawdo mali mante comment ama mabdang ibiramo adudi mathang amu unarasi ngasi gi oina di bye